Pictrudi gari manungda kasira karoisira khalaga lay karagana kari hairakpa haina Henry na nang nakhongna lake habra gari da punna jasi habra Pictru su khara phagadra khanna haijari boss ai khongna lake Pictru gi wakhalda ngarangi adumaina chatoi boiningi adubu adugi tayona bada Henry na hairai oh fare fare ai nangi natungda gari se tamna tharaga inarake wahai du tabada Pictru di pakhatkhre Pictru su wa ngang bangamda tumina makhongna chatpa hawi Pictru amuksu Newton na lairiba maikai du da yengi mana khamla kadra khanduna Newton su Pictru udradi masadu leitafam khangjade aduna thoklai Pictru amito laukhthoklaga kauge tawi Henry na khogdem lai adu tabada Pictru Newton da nokningda noksinaraga chatli Newton di chumna gari du mapanda tongaga chataboi ningdana masu magi thawak mafamda amuk changkhre Pictru di peri peri tawraga adum chatli phana sangna chatlaba matungda Pictru wabana loire mana hek lepaga Henry na gari gi horon khonglai Pictru machindu murum cholaga chatli mase mi nati sani sa adusu mi man batarjan natuga phangdau nate nang Pictru su chatpa ngamlaktre wabana loire talaktuda Henry gi maru meeting mafamda Pictru ngaujakhiba nupadu lai Pictru su ngangna khiba mayam du tabani adubu khangdaba saraga leibani Pictru khara thuna chatli aduga nupa adugi manag yorakpa daida wanthava saraga leimaida haithakre Henry di lawai satkhre Pictru na wantharakpa ubada masu gari du machi amada thamlamlaga kumtharai adaida leiramba mi khara su chenchilai Henry gi marup du ngasai dai ude mi khara punsinba ubada masu sangai adubu Pictru oirambadai chensilaga abem kedaroge se nang namitu pango asi hairaga ising khara makokta thabi Henry su globe o marks o tawraga chenchilai mayam du Henry ni haiba khangba khara yawi moina Henry bu photo kapane loire amuk toiba khara mana magi maramda ngangnai Henry na bai ya laaba maruptuna kamain tawraino Henry su wangang phom khangdre mana lalubanina Henry na mado wanthaba saraga leramba Pictru mamit khangpang panglaga hairai sir boss na magi gari da tongba yaroi hai thapak su magi chatlaga Henry gi marup adusu Henry gi mawong khangbani na hairai kaino haisiba mana yadraga su ichan auto da chatlo yadra Pictru na yade khongna chatlo haye Henry su mana tawrubani na karimta haiba ngamdre ikaibana loire Henry gi marup aduna bai angang se ayo phuna lage Henry di kai haidoino khangde handak matang di chofam da talai Pictru ga magi marup aduga punna gari da tongaga chatkhre nga ki tungda Henry khoisu moigi thawang ofam yauduna mayam wari saduna leire ngasi di Pictru su Henry gi marup aduna lefande famhalli somdana Henry di masadu mareng chatana fambaga ngamdre Henry na magi pocketa haifet humjili aduga hakachaba kana hotli mayam mangda hotpa yadabai yam wana lotna hotli nakanda Pictru na Henry gi mawongdu ubada nokninglabani adubu khangjili Henry su sum hotlambadai karigumba monmo lawba ama thengnare Henry su kainu haina puthoklaga yengi adubu tilai khumbi oirambadai tikhatana lawrai Henry laktana langthoki aduga law khongdana chongi apunsigi tinkang uba yadaba mini adugi su mathakta atopa tin oiradi fai tilai khumbinaga oire mayamdu Henry gi mataw adu yengaga nokpasu yauri hainadabasu yawi magi mawongduda Henry mamai mamit adu yadre pungpom pome mayam mangda ikaibe henmandana Henry washroom da changaga laikre ngaktang leiraba tungda Pictru su macheda phone tawduna wari saraga lai Zara ngasidi aina tajando naibani fajana Thembina kamaina Pictru na ho tilai khumbi chuhanba mamai mamit ka do pungpom pome aidi masak to ubada loide Thembina ado yam henjilunu ko nang nupi ni ko nasana gyan tajo midi nupane tawge da ngambane Pictru na salla mana ingonda kai henjin mangam doi ba mana ma henjila su aina ani henjina tawni
ꯊꯦꯝꯕꯤꯅ ꯑꯗꯣ ꯇꯥꯃꯣ ꯁꯅꯤꯅ ꯍꯌꯦꯡꯒꯤ ꯍꯥꯏꯕꯗꯣ ꯆꯠꯁꯤꯀꯣ ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯆꯠꯁꯦ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯇꯥꯔꯖꯥꯟꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯨꯒꯤꯀꯣ ꯕꯥꯏ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯩ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯨꯝꯍꯩꯅꯣ ꯑꯩ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯌꯥꯝ ꯇꯞꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯍꯦꯟꯔꯤ ꯑꯣꯏꯔꯝꯕꯗꯩ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯦꯟꯔꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯥꯛꯁ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯌꯥꯝ ꯍꯩꯀꯣ ꯄ꯭ꯂꯥꯟ ꯇꯧꯕ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯑꯗꯣ ꯀꯩ ꯀꯣꯡꯗꯣꯏꯅꯣ ꯍꯦꯟꯔꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯨꯝꯍꯩꯅꯣ ꯅꯪꯅ ꯌꯦꯡꯅꯤꯡꯂꯤꯁꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕꯗꯨꯗ ꯊꯦꯝꯕꯤꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕꯗꯩ ꯃꯥꯁꯨ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ ꯅꯪꯅ ꯑꯩꯁꯦ ꯁꯥꯟꯅꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥ ꯇꯥꯂꯛꯇꯨꯗ ꯊꯦꯝꯕꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯦꯍꯦ ꯍꯦꯍꯦ ꯍꯨ ꯍꯨ ꯍꯥ 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 ꯑꯣ ꯃꯥꯏ ꯇꯥꯔꯖꯥꯟ ꯂꯥ 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 ꯍꯦꯟꯔꯤꯗꯤ ꯈꯔꯅꯒ ꯁꯥꯎꯅꯤꯡꯗꯅ ꯂꯩꯕꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯔꯤꯡꯇꯣꯟꯗꯨ ꯇꯥꯕꯗ ꯇꯤꯡꯁꯣꯛꯄꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯦꯟꯔꯤ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯑꯒ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯊꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥꯎꯊꯣꯛꯈꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯦꯟꯔꯤ ꯃꯩ ꯍꯧꯔꯦ ꯈꯪꯉꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯦꯟꯔꯤꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯆꯩꯊꯠꯂꯛꯏ ꯅꯪꯅ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯤꯌꯦ ꯄꯤꯛꯈ꯭ꯔꯕ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯊꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯏꯗꯨ ꯉꯛꯁꯪ ꯉꯥꯡꯉꯒ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯁꯣꯔꯤ ꯕꯣꯁ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯉꯁꯤꯗꯤ ꯕꯣꯁꯅ ꯄꯤꯅꯤꯡꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯣ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯦ ꯍꯦꯟꯔꯤꯁꯨ ꯐꯥꯊꯕ ꯉꯝꯍꯧꯗꯅ ꯐꯨꯈꯤꯕ ꯑꯗꯨ ꯃꯥꯁꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯖꯤꯜꯂꯨꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏ ꯍꯦꯟꯔꯤꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯥꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯑꯣꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯟꯇ꯭ꯔꯦꯛꯇꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯁꯣꯜꯂꯛꯏ ꯍꯣꯏ ꯕꯣꯁ ꯑꯩ ꯆꯠꯆꯒꯦ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯒ ꯃꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯏꯠ ꯅꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯃꯥꯏꯗꯨ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯀꯥꯏꯕ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯆꯠꯂꯤ ꯃꯤ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝ ꯊꯨꯅ ꯃꯤ ꯂꯩꯇꯕ ꯇꯥꯂꯛ ꯌꯦꯡꯉꯒ ꯆꯠꯂꯤ ꯍꯦꯟꯔꯤꯗꯤ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯅ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯈꯔ ꯌꯦꯡꯕꯤꯕꯁꯤꯗ ꯈꯪꯅꯤ ꯅꯪ ꯍꯦꯟꯔꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯍꯦꯜꯂꯣ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯕ꯭ꯔꯥ ꯍꯣꯏ ꯁꯔ ꯁꯨꯖꯔꯤꯌꯦ ꯉꯁꯤꯗꯤ ꯅꯣꯏ ꯊꯕꯛꯇꯨ ꯄꯣꯊꯥꯖꯔꯣ ꯌꯨꯝꯗ ꯍꯟꯅꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯇꯤ ꯊꯥꯔꯦ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯟꯗꯅ ꯊꯕꯛ ꯁꯨꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯕ ꯇꯥꯕꯗ ꯍꯣꯏ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯦꯟꯔꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯜꯂꯛꯏ ꯍꯦꯟꯔꯤ ꯂꯪꯃꯥꯕꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯦ ꯑꯁꯤ ꯈꯜꯂꯒ ꯍꯦꯟꯔꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯕꯁꯇ ꯇꯣꯡꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤꯁꯨ ꯏꯔꯥ ꯆꯦꯟꯅ ꯐꯝꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯊꯕꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤꯗꯨ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯒ ꯈꯥꯝꯍꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯍꯥꯟꯈꯩꯗꯤ ꯃꯦꯂꯣꯗꯤ ꯈꯣꯏꯒꯤ ꯊꯕꯛꯁꯨ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯤ ꯌꯥꯝꯗꯕꯅꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯁꯥꯗꯨꯅ ꯃꯃꯤꯠꯇꯨ ꯊꯛꯇꯅ ꯁꯨꯛꯂꯞ ꯇꯧꯔꯒ ꯀꯩꯅꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯄꯣꯊꯥꯔꯤꯕ ꯖꯥꯠꯂ ꯃꯣꯏꯕꯣ
Asi khalaga Piktru thabak suba mayamgi leifamda lai adusu amata leiramdre mayum mayumda loina hanakre. Piktru na kanamta su leite aduga mana ingonda hajiliba zala as yumda halhorage mafam sida chikna chikpaga. Piktru yam thuna lai talaktuda mi khara langbay khonjal khara tarai. Piktru na thabak suba midi ada leirene. Asi hairaga Piktru yam thuna mi khara leiribadu adugi manakta lai mafam aduda leiriba mi singdudi atai kanasu nate Melody gi thabak suba mi ngaktani. Piktru changaga kaka noi ngasi thabak sudradi kaidaurage khonjel adu tabada mayamdu loina yengnarai. Piktru oirambadai Melody Piktru na nongma fukhiba adu mana asengba tanja ngaiduna lakpani revenge launaba. Melody machindu faina noaga ngasidi nasana nakhong thongna mongpham thiba laedana. Piktru su Henry gi minati haiba khangle mamitu lauthoklaga nang Melody na aida ngasigi tanja se ngaiba yam kuirabane. Piktru di Henry ga sinari boining dana hairai adudi aikhoi boss na. Melody na marak thalai mane Henry ga aiga sinabane. Wahai du tabada Piktru Henry bu yam thina waraurai. Melody na noi kana kana no pi maza se fau. Piktru mabit mana chap yung laga hairai kaino noi na khalije. Nupa khara na Piktru gi manakta changsilai. Piktru di yam pakhatna kanna chenkhre adu ubada nupa mayamdu huppaga Piktru bu tanakre. Piktru di mana cheliba lambi adu kadaidano haiba khangba nate maikai salai khangdanga cheli. Piktru kappaga hey sor aibu amukta kanbiyo asi se aigi aroibu oyu tamkraba. Piktru su mathwai hinjanaba kanna laurai kana leige aibu amukta kanbiyo. Piktru na kayarak hanna laujai adubu mafam adudi mi leiba mi taba mafam nate maram asina kanana su tabidre mana laujaba khongjaba kayadu arembada tai. Tanjaduda Piktru khudi amuk thire mafamdu natai jadaba oibana chai amana Piktru gi makhongdu thindatli. Piktru chelakpagi wabane tusinbagi wabane masadu khangba ngamdre chaina mayamduna hik launa kablai. Ima nachabu amukta kanbiyo mipata mayam sina ima ibu hagadaure. Nupa khara amadi yausilagle adu ubada Piktru makhong achokpa aduga yam wana makhong thangba howi. Piktru su upai leiraktradana yamna songba sa kai layesu khangdaba mina changba kinaba afam adu tamna makhongdu sek tana changshili. Nupa mayamdu su Piktru na changkhiba maikai duda tanarai. Somda Piktru di makhongdu thangba thoktre asongba mafam amada changshillaga loli. Nupa singdu Piktru bu thiba khangdre kaida leikhrazano ne hojikta saida leirambada. Piktru gi hek nakandani nupa singduna leiridu Piktru khangba ngamdre chaina du sor thabet honba takhidra khanduna machindu menshili mapisu lepa leitana sintharagle. Nupa singdu ngakti yenglami adubu phangdrabadai moisu mafam ataida yengba chatkre. Piktru thamoi sokna kappaga Henry bu warauna machinda solai aduk pukchel pikpa nangbu mira sadagi suyena tamthiraba mini nangde inakuli sel paire haina aibu aduk hantana khanba nangi tabakse tawdrasu hingba ngamgani. Piktru hik lau khai kapi thamoi gi pendaba kaya solai nangi naral kharat tohunbagi damak aisu tabak ase tawningda tawkhibani adubu ai nangi namangda amuk hanna igi sak uttarot nangi gari se ai soidena semgani iyolaga oirasu kidney yolaga oirasu soidena semgani.
ꯄꯤꯛꯇ꯭ꯔꯨ ꯃꯈꯣꯡꯗꯨ ꯊꯥꯡꯉꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯊꯣꯛꯎꯔꯁꯨ ꯈꯪꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯤꯖꯗꯅ ꯊꯣꯛꯇ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯍꯦꯅꯔꯤꯗ ꯇꯧꯔꯨꯔꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯉꯤ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯕꯗꯨꯗ ꯉꯁꯥꯏ ꯍꯦꯅꯔꯤꯒ ꯉꯥꯡꯅꯈꯤꯕꯗꯨ ꯃꯥꯁꯨ ꯈꯔꯗꯤ ꯇꯥꯍꯧꯋꯤ꯫ ꯊꯦꯝꯕꯤꯅ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯐꯣꯟ ꯐꯪꯉꯦ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯥꯂꯛꯇꯨꯗ ꯁꯅꯤꯁꯨ ꯊꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯦꯝꯕꯤꯅ ꯍꯜꯂꯣ ꯇꯥꯃꯣ꯫ ꯁꯅꯤꯅ ꯊꯦꯝꯕꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟ ꯑꯣꯐ ꯂꯩꯌꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ꯫ ꯊꯦꯝꯕꯤ ꯈꯔ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ ꯑꯩꯁꯨ ꯇꯧꯔꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯄꯤꯛꯇ꯭ꯔꯨ ꯍꯜꯂꯛꯇ꯭ꯔꯤ ꯇꯥꯕꯗ ꯁꯅꯤꯗꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯁꯦ? ꯃꯣꯏ ꯌꯨꯝꯂꯣꯝꯗ ꯀꯣꯜ ꯇꯧꯑꯣ꯫ ꯊꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ ꯃꯣꯏ ꯌꯨꯝꯒꯤ ꯅꯝꯕꯔ ꯂꯩꯇꯦ꯫ ꯁꯅꯤꯅ ꯑꯩ ꯄꯤꯔꯛꯀꯦ ꯑꯩꯉꯣꯟꯗ ꯅ꯭ꯌꯨꯇꯟꯒꯤ ꯅꯝꯕꯔ ꯂꯩꯌꯦ ꯑꯗꯣ ꯅꯪ ꯇꯧ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ꯫ ꯊꯦꯝꯕꯤꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯇꯧꯒꯦ ꯄꯤꯔꯛꯑꯣ꯫ ꯁꯅꯤꯅ ꯅ꯭ꯌꯨꯇꯟꯒꯤ ꯅꯝꯕꯔꯗꯨ ꯄꯤ ꯑꯗꯨꯒ ꯊꯦꯝꯕꯤꯅ ꯇꯧꯏ꯫ ꯅ꯭ꯌꯨꯇꯟꯅ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯑꯃꯗꯨꯒꯤ ꯐꯣꯟꯒ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ꯫ ꯅ꯭ꯌꯨꯇꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯀꯅꯥ? ꯊꯦꯝꯕꯤꯅ ꯑꯩ ꯊꯦꯝꯕꯤꯅꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯆꯦꯗꯣ꯫ ꯅ꯭ꯌꯨꯇꯟ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯑꯣꯏꯔꯦ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯌꯨꯝꯗ ꯌꯧꯔꯛꯑꯕꯣ? ꯊꯦꯝꯕꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯅꯪꯒ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯤꯌꯦ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯍꯦꯅꯔꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯤ꯫ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯍꯦꯅꯔꯤꯗ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯍꯦꯅꯔꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯃꯁꯥꯗꯨ ꯇꯤꯡꯉꯒ ꯂꯩ꯫ ꯅ꯭ꯌꯨꯇꯟꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯍꯦꯅꯔꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯏꯕꯨꯡꯉꯣ ꯃꯆꯥꯅꯤꯅꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃꯗꯨꯗꯤ ꯉꯁꯥꯏꯅ ꯃꯌꯨꯝꯗ ꯆꯠꯂꯝꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯒꯤ ꯃꯌꯨꯝꯗ ꯊꯤꯟꯗꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡꯗ꯫ ꯍꯦꯅꯔꯤꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯌꯨꯝꯗ ꯍꯜꯂꯝꯃꯅꯤ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯅ꯭ꯌꯨꯇꯟꯒꯤ ꯐꯣꯟꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ꯫ ꯅ꯭ꯌꯨꯇꯟꯁꯨ ꯄꯥꯏꯗ꯭ꯔꯤꯐꯥꯎ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯦꯅꯔꯤꯁꯨ ꯏ ꯀꯥꯔꯛꯂꯦ꯫ ꯐꯣꯟꯗꯨ ꯐꯠ ꯑꯣꯈꯠꯂꯒ ꯃꯌꯥ ꯆꯦꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯅꯪ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯅ꯭ꯌꯨꯇꯟꯅ ꯇꯌꯥꯏ ꯄꯤꯛꯇ꯭ꯔꯨꯗꯤ? ꯍꯦꯅꯔꯤ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯪꯅ 24 ꯑꯋꯥꯔꯁ ꯄꯤꯛꯇ꯭ꯔꯨ ꯉꯁꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯅꯤꯌꯦ꯫ ꯅ꯭ꯌꯨꯇꯟ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯌꯥꯏ ꯃꯆꯦꯅ ꯍꯧꯖꯤꯛꯇ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯑꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯅꯔꯤ ꯊꯋꯥꯏ ꯋꯥꯔꯛꯂꯦ꯫ ꯐꯣꯟꯗꯨ ꯀꯩꯝꯇ ꯍꯥꯏꯗꯅ ꯀꯛꯊꯠꯂꯤ꯫ ꯍꯦꯅꯔꯤ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎ ꯀꯥꯏꯗꯅꯣ? ꯍꯦꯅꯔꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ꯫ ꯂꯩꯃꯅ ꯍꯩ ꯌꯥꯏꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯍꯦꯅꯔꯤ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯛꯄ ꯎꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯪꯉꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯆꯥ? ꯅ꯭ꯌꯨꯇꯟ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯉꯒ ꯌꯦꯡꯉꯛꯏ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯀꯩꯗꯧꯔꯦ ꯅꯁꯥꯀꯥꯗꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯪꯕꯣ? ꯅ꯭ꯌꯨꯇꯟꯅ ꯁꯦ ꯇꯌꯥꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕ꯭ꯔꯥ? ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯧꯖꯤꯛꯇ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯈꯤꯌꯦ ꯀꯧꯕꯀ ꯑꯃꯠꯇ ꯇꯥꯗꯈꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅ꯭ꯌꯨꯇꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ? ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ꯫ ꯃꯥꯅ ꯍꯦꯅꯔꯤꯗ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ ꯃꯧꯄꯥꯕꯨ ꯊꯦꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯆꯦꯗ ꯐꯖꯅ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅ꯭ꯌꯨꯇꯟ ꯃꯤꯂꯨ ꯑꯅꯤꯗꯨ ꯄꯤꯅ ꯄꯤꯛ ꯊꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕ ꯀꯌꯥ ꯈꯥꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯇꯌꯥꯏꯅ ꯃꯥꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯆꯦ ꯂꯩꯁꯤꯗꯤ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯦ ꯐꯣꯟ ꯇꯧꯒꯦ ꯅꯣꯏ ꯇꯌꯥꯏꯗ꯫
ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯦꯟꯔꯤꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯁꯨ ꯇꯥꯂꯛꯇꯨꯗ ꯂꯩꯃꯅ ꯍꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯣꯏ ꯏꯃꯥ ꯅ꯭ꯌꯨꯇꯟꯗ ꯑꯣꯟꯁꯤꯜꯂꯒ 이붕어 मचा ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯅ꯭ꯌꯨꯇꯟꯅ ꯆꯦ ꯑꯩ ꯀꯌꯥꯝ ꯆꯥꯅꯤꯡꯗꯦ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅ꯭ꯌꯨꯇꯟꯕꯨ ꯁꯣꯝꯗꯅ ꯍꯦꯟꯔꯤꯅ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯔꯦ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯅ ꯂꯩꯔꯝꯗꯣꯏꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯐꯠꯇꯕꯗꯩ ꯊꯣꯛꯄ ꯉꯥꯛꯇꯅꯤ 이붕어 मचाꯗ ꯀꯣꯜ ꯇꯧꯁꯤꯔꯅꯦ ꯍꯦꯟꯔꯤ ꯀꯣꯜ ꯇꯧꯅꯕ ꯐꯣꯟꯗꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯌꯨꯝꯗ ꯀꯥꯎꯍꯧꯔꯕꯅꯤ ꯑꯣ ꯁꯤꯠ ꯍꯦꯟꯔꯤꯗꯤ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯑꯔꯣꯏꯕꯤꯗ ꯊꯧꯔꯛꯏ ꯍꯦꯟꯔꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯒ ꯍꯦꯟꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯧꯗꯅ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯕꯦꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯕꯦꯒꯇꯨ ꯈꯨꯟꯒꯠꯂꯤ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯁꯣꯝꯗꯅ ꯃꯝꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒ ꯂꯩ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ कना लेके अईबु कन्बियो पिक्ट्रूना हाइरिबा मयामदु खोंजेल थोकपा नते मसादु चैना खांगबा ngamda मखोंदु याम तपना सेक सेकतना खोंथांग अमा अनीदी थांगबा हौरई तालक्तुदा हेनरीना कन्ना कन्ना लाउबा अदु पिक्ट्रूना खरा तारई खोंजेल अदु ताबदा पिक्ट्रू हराउना कन्ना लाउरई एई सिदा लैये कनानो सिदलये हेनरी सु पिक्ट्रू की खोंजल खरा नासोन पिंगना तारई अदुगी माइकई तमना हेनरी याम थुना चेलई मुसी मुसी nganba तंदन कयाना मनिंग तमना पाइरिबा मरक्तुदा थापना कनागुंबा अमना चेलकपदु पिक्ट्रूना लापतंगना उरई मचिंदा सोलई कनानो एइबु थिरइबा नंगबु पिक्ट्रू पुकनिंग नुंसीना कप्पगा हाइरई नंतने एगी अवाबा खंगबीबा एगी पुंसिसु नंगी नफमदा कथोकनी पिक्ट्रू हराउना मखोंदु सेकली सेकली थांगदुना चेंचत्ता लाई कदोमदगिनो खंगहौदे पिक्ट्रूना मखोंदु सिटलगा सिंगदुना लाकपदुदा चै अमा फैरगा लैरमी अदु पिक्ट्रूदी ममनगा मम्बने उबा नते अदुदा खुदी थिजिल्ली पिक्ट्रू इमा अमुक्तंग सोलमलगा पिक्ट्रू ज्ञान मांगकी हेनरी सु पिक्ट्रूबु मुसी मुसी उरमी अदुबु पिक्ट्रूना लैमाइदा हाइथखिबा उबदा हेनरी होतना चेंसिलई पिक्ट्रू पिक्ट्रू ताब्रा आई लाइसे मिट पांगो हेनरी सु पिक्ट्रू की फिबम अदु उबदा थमोई मचेत कया थोकना कायरे हन्ना हन्ना कौजै से मिट पांगो आई लाइ मतुंगदा अमुक हन्ना आई नंगबु हलरोये बोस लाले हेनरी मपी इरा चेलई पिक्ट्रूबु पमखलगा उदुना लाई पिक्ट्रूदी अदुमक क्या लाक्ट्रे हेनरी गाड़ी मनुंगदा हापगा पिक्ट्रूबु मयुम तमना पुरगा थौदुना लाई हेनरीदी गाड़ी थौना थौना पिक्ट्रूबु नुंसीना येंगागा सोलई नंगबु अमुक हन्ना वहल्लरोये नंग अईबु याम वारौरबो हेनरी सु गाड़ी कन्ना थौबनीना पिक्ट्रू खोगी युमदु यौरक्तौरे सोमदना थेंबी कप्पगा अइना थबक्तु कयारक हन्ना तो हाइख्रबनी अदुबु माना याबा कौबा लैते सनीसु मथ्वाई वारबनी यारसे तो हयेंदगी अमुक हन्ना तहोलरोइसे थेंबीना माना हना याद्रसु अइना नमदना तोहलनी सनीना थेंबे नोइगे टॉयलेट कायदा लैगे अमता संगे थेंबीना तामो मनिंगलोमदा संगबियो सनीदु याम थुना टॉयलेट चंखी
ꯇꯥꯂꯛꯇꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯛꯏ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏ ꯍꯦꯟꯔꯤꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯝꯈꯠꯂꯒ ꯄꯨꯗꯨꯅ ꯆꯪꯗꯣꯏꯒꯤ ꯇꯧꯕꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯑꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯦꯟꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯒꯦ ꯍꯦꯟꯔꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯀꯥꯗꯣ ꯀꯗꯥꯏꯗꯅꯣ ꯊꯦꯝꯕꯤꯅ ꯃꯐꯝꯗꯨ ꯇꯥꯛꯑꯒ ꯍꯦꯟꯔꯤꯅ ꯊꯥꯡꯉꯒ ꯄꯨꯁꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯍꯦꯟꯔꯤꯅ ꯍꯥꯏꯔꯛꯏ ꯃꯥ ꯉꯥꯛꯇꯪ ꯂꯩꯔꯒ ꯀꯌꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯛꯇ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯃꯥꯒꯤ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯊꯦꯝꯕꯤꯁꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯕꯗꯤ ꯉꯝꯖꯗꯦ ꯀꯥꯔꯗꯇꯨ ꯂꯧꯁꯤꯜꯂꯤ ꯍꯦꯟꯔꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯔꯤ ꯊꯣꯛꯈꯤꯕꯒ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯥꯏ ꯍꯦꯛ ꯌꯧꯕꯒ ꯁꯅꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯩ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ ꯍꯦꯟꯔꯤꯅ ꯆꯠꯈꯤꯕꯗꯨ ꯁꯅꯤꯅ ꯎꯏ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯎꯕꯗ ꯁꯅꯤꯅ ꯄꯤꯛꯇ꯭ꯔꯨꯁꯦ ꯀꯅꯥꯅ ꯊꯤꯜꯂꯛꯏꯅꯣ ꯊꯦꯝꯕꯤ ꯀꯞꯄꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨ ꯑꯁꯣꯛꯄꯗꯨ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯟꯔꯤꯅ ꯊꯤꯜꯂꯝꯕꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯤ ꯏ ꯀꯥꯔꯦ ꯃꯌꯥꯗꯨ ꯆꯤꯛꯑꯒ ꯃꯥꯅ ꯇꯧꯕ ꯉꯥꯛꯇꯅꯦ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯃꯤꯅꯦ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯤꯛꯇ꯭ꯔꯨ ꯊꯥꯕ ꯌꯥꯔꯣꯏ ꯊꯦꯝꯕꯤ ꯀꯞꯄꯒ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯔꯣꯏ ꯁꯅꯤꯅ ꯑꯗꯣ ꯕꯕꯥꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯊꯦꯝꯕꯤꯅ ꯉꯁꯥꯏꯗꯩ ꯄꯤꯛꯇ꯭ꯔꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯃꯄꯥꯟꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯛꯑꯕꯣ ꯊꯦꯝꯕꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯂꯥꯛꯑꯦ ꯁꯤꯗ ꯂꯩꯌꯦ ꯇꯣꯝꯕꯤꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯤꯕꯝ ꯎꯕꯗ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯀꯩꯗꯧꯒꯦ ꯄꯥꯕꯗ ꯐꯖꯅ ꯍꯥꯏꯌꯣꯁꯦ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯨꯗ ꯁꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯊꯦꯝꯕꯤ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯄꯨꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯊꯦꯝꯕꯤꯅ ꯍꯣꯏ ꯇꯥꯃꯣ ꯄꯨꯅꯕ ꯇꯧꯔꯁꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯀꯟꯅ ꯂꯥꯡꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯃꯁꯥ ꯂꯦꯡꯕ ꯍꯧꯔꯛꯏ ꯁꯅꯤꯅ ꯍꯥꯟꯅ ꯎꯔꯦ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯁꯅꯤꯅ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯣ ꯁꯦ ꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯦ ꯊꯦꯝꯕꯤ ꯈꯣꯏꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯆꯣꯏꯔꯣ ꯂꯣꯜꯂꯛꯄ ꯎꯕꯗ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯈꯤꯛꯑꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯁꯅꯤ ꯍꯥꯟꯅ ꯎꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯄꯤꯅ ꯄꯤꯛ ꯊꯜꯂꯤ ꯃꯆꯤꯟꯗ ꯌꯥꯝ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯣꯛꯈꯥꯏꯕ ꯁꯅꯤꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯎ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯆꯟꯗꯤ ꯅꯣꯛꯄꯅ ꯍꯦꯟꯅ ꯄꯛꯆꯩꯌꯦ ꯇꯣꯛꯑꯁꯦ ꯀꯞꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯇꯣꯝꯕꯤꯒ ꯊꯦꯝꯕꯤꯒꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯄꯤꯛꯇ꯭ꯔꯨꯅ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯁꯨ ꯃꯄꯤ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯣꯡꯃꯇ ꯐꯖꯅ ꯏꯆꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯊꯦꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯏꯆꯦ ꯂꯩꯁꯤꯗꯤ ꯇꯥꯃꯣ ꯁꯅꯤꯁꯨ ꯂꯩ ꯅꯪꯒꯤꯗꯃꯛ ꯏꯅꯥꯎꯅ ꯀꯞꯄꯗꯣ ꯏꯆꯦ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯏꯆꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯄꯨꯔꯛꯀꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯒ ꯁꯅꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ